COHSEM na LOUBA Class 12 Examination ki ngasi THOKPA Physics Subject ki question paper leak OIKHIBA ADUDA CHENNABA sing mari LEINABA authority na para ama Tambihoudrabadi Maheiroi sing ki Tunglamchatta Achouba Mangjaba ama Laklagani HAINA DESAM NUNGNANGBA PHONGDORAKLI Hiram asiga mari LEINANA ngasi DESAM ki mayai doisang da pangthokhiba pawgi mifam amada DESAM ki Secretary General Nongthongbam Thoithoibana makhatana hai ngasi ayuk pung 10 da physics subject ke examination asi hogadabane examination hogadaba matam watingai pung 4 ga minute 39 taba adwaida Class 12 COHSEM 2025 kauba WhatsApp group amada physics ke question paper adu leak oirake WhatsApp group aduda physics ke question paper adu forwarded many times high information da so mayek sing utle masina takpade question paper ase examination hogadaba matam watingai dage leak oire takpane Maheiroi sing tungi career manghanba yaba asigumba crime asida January sing ase ningthina thigatlaga action lokapio hauzik COHSEM na LOUBA class 12 ke examination asida nataba pambai sijinaba amate question leak oibagi atai atopa pau kaya amasu DESAM na thijile Maheiroi sing punsi manghanba yaba thabak chatharakliba sing DESAM na yengtuna leiroi haina su mahangna makha takhe Sumba mayam sing se masi control tong no bidong taneba akhoi council na makhoi da authorize tor kan da basi gate sang ko tan da Maheiroi sing se fisting to biu haidana akan ba instruction am piriba ado akan ba instruction pina kai do gar kan da akhoi gi mang da pawda akhoi gi thongmi sing gi mang da pawda una usana da ba phaba aduga makhoi makhut gi satra gi makhut gi akhoi gi sumba cheje sing se akhoi gi thongmi sing na mun ba phaw yaw ya taren oi tar ga di oja gi integrity se kai legrage oja sisu sigi huran bagi lisa sida yoksala ba Maheiroi sing jisu asum bhai basi toktraba mama pa sing sina aran ba toriba yam sing se sawgala kan da isa pekha pass to dia ha bi wakhal si kadan khalaba oi taragadi akhoi gi tungdala ka dorbe khunai se karamba makhal gi khunai oigdage aduga akhoi hai basina murkha kan da khunai se hingo ya doira furan manga tan hunor kan da asum bhai se letra kan da akhoi khunai se kayam yamna mama da bukhar pam ngam da se leibiri ba tongan ba section khudimakta mapung mama pa oibe oja oibe Maheiroi oibe Maheiroi gi loop oibe leiba stakeholder mem oibe masi mem se akhoi puna khandaminar kan da akhoi gi mangam sat pa yaga do ba akhoi gi khunai ma oina bi damta akhoi puna responsibility lomina si masi khudimak se akhoi khudimak responsibility lomina kan da sengdok mina bi tanjama akhoi lomina se ba pum je thamjari